wani mana nang tabra ha bema karino niya kon laktin niya wani mana as karino tay isase inung nungaite hakjang se kara ison son thani ima aduna ina khumba ta da boiramni Tombiton nang pokchabi nachanupi natrabanina nang yeng thidana habadi otpa torture tobase asi tawranu ne ibema ai leitre hadana habadi aina mapan thokraga nang angang sita tawriba kholiba myamse aina khanga moningbra adu tawgano angang se masasu habadi mai hakchang su yam nuai tabani ado ai doctor amadi sodana yang yadawne kanagi angang ha mawana redi masa pokpayarani kanidna as kanagi angang le sabi serisina tabak suning da bagi katarne khangaba tabak suning da bagi tabak to ai hai ba masa do ling wat pato lagati ling on lagati masa do king la lai tana no ana de no meta bo pamong si sur mai ni kun bi da na lai ra bani na haksang do nuai kadai nuai ka ni ai ya ha sabun na ko ta bani sabun na ba ima asing bagini ima ita sing isa nuai da bagini hakjang ngam da bagini ima na thajatraga ai hakjang se ki temperature on bi ba yagani aduga asing badu makhang mani mana Karia nana hai se nagi na pa gi mamang si da ai se phatta bi ta khala ge sini ne ha habiti nagi na pa gi mamang si da ai se amama phatta bi mama atom bi na to pa sa tani jan habiti film da kari da wari to ba ge adu mama phatta bi habiti villain no ba mama duni habiti nang na ma yesing na ta lage sini ne hai minong si ka kari mi out ba ni khai da nagi na ta du da ai ri wang de ai ne thabagam sen le ai son da nani lu tong bi hai da ai sala kan ne utong ala uru dai ni ngari la uru dai ni hai dra nang nya ai na tamam ba hai ba ni ayoki sak sak gi ba gi khon mai am do lo ni peng to amo kim te set na na lu salam mo phi ron do lo ni su do amo hai bi se hai bi se me am se torong ko da ba ni I'm out ima to hakjang se ngam re hari ba matada ima to ngi thamoi sa samna adu gamna khali ba se kai gi ne ma to ai ising hang ba da pai ra atai so hen hakjang se sok chelak bat ari ma to ai kon beng manga mo ima to ai mobile met ka da bayam le reel se ka da bayam le wow thabak yam kalli na nang de thabak yam kalli na ai na ngai ba me am se nang di tawa sa de na ai thwa ke samo ai thwa ke nang gi thabak tu sne bai pa na bi ta ma ta ne sa lo ai su thwa ke sinu pi sa ngang nang mai dawri adu bu ni be ma ai na hai ba thabak me am se lo bi salam ga da ba ni ibema nangdi namaton sigi miot mini da khang da warni da adu saruk nangi patra fa ma yinga nang kok nai thokro ne ibema babu na jagi diwaru na babu chana ba tawro daloni tiki chat pada adu wakhan ngai tana chala badi taw kam te yar re babu aduna harara na chana ba taw babu think ran angang ni na masa su ma hoti tawri ba kari ba taw te ba kyan ta ti mama to mi gi dina makka oja mai ba phang na ba yam ngai rin hi sum do bani ikhui gi angang tu haksan kan na ngam hoti ni ado oja mai ba sangbira ka di amtang ko yum da chala ga yin bi ro habadi angang tu amtang yin thu pi kana no ne sang ngam de hai si bo habadi kana nangin atu bi do ha angang masangam de hai si bo ma tu su phana nauri bani na angang atum korong gani ta nang na lan lo wi oja no angang hai badi ai gi janupi monimala gi bali ni monimala do hai badi nahan nini mi de ki sa du pang de hogan ning masu hogan ning de adu gi ni amtang chatpi ra ko oja na kari tawri ba hai badi da lang thak amtang prescription amtang di tawbi ram ga di hin nuai jaga ne na khalle monimala ro hoi ai sangkan da chalu ra ge hoji ti sang de kai gi na de thabak yam na lai ado ai nang gi hai ba wafam city paisa ki sel gi wafam di kari mama to mina adum pira ka doi ra natraga nang na pira ma ge hai ba advance hoina oja mai ba sel gi wadi ai lalu ni tik chaka doi ni hoji se ai na chatpa matam da paisa nu sa gi wafam se katang di hai bi da na ba hai jari ke gi na di ai daw ya ro ko ado hai bi ai na chato ko to matam da sum ba daw ya da bo hum se he khai pa ka makajai to khongpang na kauni etu ani khongtang ko da laki japi wari to toro no khai dana aduna ojai ba ai lalu ni tiki chalu gi ge halaga tanasi paisa nu sa da kya thopa kari thopa do chalam khulam da laki ek tan bagi wafam to toro kono kha ba ojai ba ikai ba khru khang se nang na ai de ba me am se ai de kire ne yam kire nang gi wafam se pare na jan pi do iyeng thoklu ra ge ai satana hoi ai sale ko ai sale
ꯆꯠꯂꯦ ꯑꯩꯒꯤ ꯊꯕꯛꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯩ ꯅꯨꯃꯤꯠ ꯎꯅꯗꯣꯏꯅꯣ ꯈꯪꯗꯦꯗ ꯉꯥꯏꯈꯣꯅꯦ ꯑꯩꯃ ꯉꯥꯏꯈꯣꯅꯦ ꯑꯩꯕꯨ ꯄꯩꯁꯥꯒꯤ ꯂꯨꯊꯣꯡꯗꯣ ꯄꯨꯔꯛꯄ ꯀꯥꯎꯔꯕꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯑꯃꯨꯛ ꯌꯨꯝꯍꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯀꯤꯂꯣꯃꯤꯇꯔ 30 ꯑꯃꯨꯛ ꯈꯣꯡꯅ ꯆꯠꯇꯅ ꯆꯠꯂꯨꯗ꯭ꯔꯥ ꯍꯜꯂꯨꯗ꯭ꯔꯥ ꯑꯗꯣꯝ ꯃꯣꯅꯤꯃꯥꯂꯥꯒꯤ ꯃꯄꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯣꯅꯤꯃꯥꯂꯥꯅ ꯂꯝꯕꯦꯟꯗꯒꯤ ꯑꯩꯉꯣꯟꯗ ꯀꯧꯔꯒ ꯄꯥꯕꯨꯡꯗ ꯁꯤ ꯈꯔ ꯁꯤꯟꯅꯈꯣ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯛꯑꯦ ꯄꯩꯁꯥꯒꯤ ꯂꯨꯊꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯐꯅ ꯌꯥꯝ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦ ꯄꯥꯕꯨꯡ ꯍꯥꯏꯕꯗꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯩꯗꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯅꯤꯡꯉꯛꯇꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯔ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔ ꯌꯥꯝꯅ ꯑꯩꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯋꯥꯃꯟꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯀꯣꯛꯊꯣꯛꯄꯤꯌꯨꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯒꯤ ꯄꯩꯁꯥꯒꯤ ꯂꯨꯊꯣꯡꯗꯣ ꯂꯨꯄꯥ 10 ꯈꯛ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯆꯥꯔꯦ ꯍꯩ ꯆꯥꯕꯗ ꯀꯌꯥꯝ ꯌꯥꯝ ꯆꯥꯔꯝꯒꯅꯤ ꯅꯪꯅ ꯑꯩ ꯑꯗꯨꯝ ꯈꯪꯉꯤꯗ ꯅꯪꯗꯤ ꯌꯥꯝꯅ ꯖꯦꯟꯇꯜꯃꯦꯟ ꯃꯥꯜꯂꯤ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯑꯩꯒꯤ ꯃꯤꯡ ꯀꯥꯟꯆꯣꯟ ꯀꯧꯏ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯂꯨꯄꯥ 10 ꯈꯛ ꯌꯥꯎꯕꯗꯨꯗ ꯑꯩꯅ ꯂꯨꯄꯥ 9.5ꯈꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ ꯃꯈꯥ ꯌꯥꯡꯒ ꯂꯩꯔꯤꯕꯅꯤ ꯂꯨꯊꯣꯡꯁꯤꯗ ꯑꯩꯃ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯂꯣꯏꯊꯣꯛꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯅꯪ ꯁꯤꯡꯕ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯣꯅ ꯀꯣ ꯍꯣꯔꯦꯟꯗꯒꯤ ꯑꯩꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯃꯤꯟꯅꯔꯒ ꯅꯪꯅ ꯑꯩꯒꯤ ꯄꯣꯠ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧ ꯍꯥꯏꯕꯗꯤ ꯄꯩꯁꯥꯗꯣ ꯁꯤꯡꯖꯜꯂꯛꯄꯗꯤ ꯅꯪꯗꯤ ꯉꯝꯃꯔꯣꯏꯗꯕꯅꯤꯅ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯐꯣꯀꯤꯔ ꯃꯆꯥ ꯃꯥꯜꯂꯦ ꯂꯥꯏꯔꯤꯛꯁꯨ ꯆꯠꯅꯕ ꯃꯆꯥ ꯌꯥꯝ ꯃꯥꯟꯕꯗꯣ ꯀꯥꯟꯁꯣꯟ ꯍꯣꯏ ꯑꯩꯒꯤꯁꯨ ꯀꯥꯏꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯏꯄꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯊꯣꯛꯂꯨꯕ ꯍꯥꯏꯕꯗꯤ ꯄꯨꯔꯨꯕ ꯁꯦꯜ ꯀꯌꯥꯁꯨ ꯍꯥꯏꯕꯗꯤ ꯁꯦꯜ ꯀꯌꯥ ꯃꯔꯣꯝꯗ ꯑꯗꯨꯁꯨ ꯑꯩꯅ ꯁꯤꯡꯗꯣꯛꯄ ꯉꯝꯃꯣꯏ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯗꯅ ꯑꯩꯅ ꯁꯤꯡꯉꯨꯗꯣꯏꯕ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯇꯧꯗꯅ ꯑꯩꯅ ꯁꯤꯡꯕ ꯉꯝꯗꯣꯏꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯩꯅꯣꯒꯤ ꯃꯥꯃꯣꯒꯤ ꯃꯥꯃꯒꯤ ꯊꯕꯛ ꯈꯔ ꯄꯥꯡꯁꯤꯜꯂꯒ ꯑꯩ ꯁꯦꯂꯔꯤ ꯂꯧꯒꯦ ꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯅꯪ ꯑꯩꯉꯣꯟꯗ ꯊꯧꯑꯣꯏꯗ꯭ꯔꯤꯔꯥ ꯅꯪꯒꯤꯗꯣ ꯀꯔꯦꯝꯅꯔꯤꯔꯥ ꯅꯥꯏ ꯅꯨꯄꯥ ꯑꯗꯣ ꯃꯥꯃ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯣꯅꯤꯃꯥꯂꯥꯗꯣ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤꯒꯤ ꯃꯃꯤꯡꯁꯨ ꯈꯔ ꯆꯥꯟꯅꯒꯗꯕ ꯃꯥꯜꯂꯤ ꯃꯣꯅꯤ ꯀꯥꯟꯆꯣꯟ ꯍꯩꯃꯥ ꯑꯩ ꯏꯆꯥꯅꯨꯄꯤꯗꯣ ꯁꯤꯠꯇꯗꯅ ꯂꯩꯔꯕꯅꯤꯅꯦ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯂꯩꯕꯤꯔꯣꯅꯦ ꯏꯆꯥꯗꯣ ꯃꯃꯜ ꯀꯌా ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯁꯦ ꯃꯄꯥꯅꯤꯀꯣ ꯃꯆꯥꯅꯨꯄꯤ ꯌꯣꯟꯕ ꯇꯥꯟꯒꯅꯨꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯏꯁꯨ ꯃꯅꯨꯡꯗ ꯁꯦꯜꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯤꯁꯜꯂꯛꯎꯀꯣ ꯃꯣꯅꯤꯃꯥꯂꯥ ꯑꯩ ꯍꯜꯂꯛꯄ ꯐꯥꯎꯕ ꯇꯧꯔꯨꯕꯤ ꯂꯤꯂꯥꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕ ꯃꯣꯅꯤꯃꯥꯂꯥ ꯇꯥꯗꯦꯅꯦ ꯑꯩꯃ ꯃꯣꯅꯤꯃꯥꯂꯥ 이마 학장 누마이다보고 꼭 양파였구나 나한테 해보더니 이마 이마도 나고기 나고기 나 시는 미치더냐 하도까니 강어 나 빠가 있다바가 아이고한테네 아동바 깨서는 뭐 까리면 야로이 강이더라 나 빠레이디 하베세 문에 강가다바 나 아도시 깨들어 파야 하베세 나 문에 강가다바 하다바 봉 문에 하베세 나 냠나 강가다바 समझित ना वाई से चलो हाया मगा सिदा तुम देना रजाइना हाबे द ब्लैंकेट सुचन ना ले रंबगी वाने पैसे को तरोका ओ माय गॉड अगर वाया वांगरा 이마도 아이로 열리저러버니 더벅도 이승 속가다버니 니와리세 이마도 아테이디 로인 로이저러버니 하이마 이생도니 마루디 이생도네 이생 여우들 그런 힘년이 하게 나게 부시 이생 탁도나 하도하게 하더라 잠깐만 통돌이게 어지 mình đã hiểu là phao bật chặt thằng một cái mà tao tay cắt tao lẳng đi cho bên này cái mà to cái xin số rồi anh đó anh có nhà rồi tôi买 xin số rồi mà là cái gì nó tao đi bên phải saoแต่อีสิ่งสกให้บดีสนาบลาบาจีละไก่นัวมาไปก็โซปตากันได้วันนี้ไก่นัวนังดีแล้วก็ตะกรีมันจะชอบนะคุโซปุระก็จะคนได้ให้รู้แกให้ไปหรอฮะไอ้สิบุญนังนะอ้าวมันเสียไม่ได้ให้ป่ะ이마 아이 꼭생 어원바닥이 아이 학원 다루래 레마이도 다루래 아다 나이 아이 그리 맞다 부럽고 가고 그래 하이바디 걔다 들어버리나 가오리더라고 걔다 비워봐 try to understand Korea English 소리 봐 이거다 English 소리 봐 낭디 아시기 뻗치래 도마가 하더니 낭디 에이 뭐니말라 그이노니 떨시고 할마 아이너 푸르바닥이 시보 학상 감디가 하이바니 시 그러버려 할마 아마다가 린디네 소호디네 에이 뭐니말라 시리네 시리네 시디야 강정이야 이 오징이시다
ꯐꯪꯖꯤꯜꯂꯨꯔꯒꯦ ꯑꯣꯏꯃ ꯐꯖꯈ꯭ꯔꯦꯗ ꯃꯥꯏꯔꯦꯟꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯩꯅꯣꯅꯦ ꯉꯔꯥꯡ ꯐꯥꯎꯗꯤ ꯑꯩꯅ ꯃꯥꯏꯔꯦꯟꯁꯦ ꯃꯔꯨ ꯇꯧꯒꯜꯂꯝꯕꯅꯦ ꯍꯥꯏꯕ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯟꯊꯣꯛꯅ ꯐꯖꯕ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯜꯂꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦꯗ ꯍꯣꯔꯦꯟꯗꯤ ꯐꯖꯅ ꯊꯧꯗꯣꯛꯑ ꯆꯥꯔꯅꯤ ꯄꯤꯕꯤꯔꯅꯨ ꯑꯩꯕꯨ ꯑꯅꯧꯕ ꯆꯩꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯃꯣꯅꯤꯃꯥꯂꯥ ꯊꯝꯕꯤꯔꯝꯃꯣ ꯑꯩꯕꯨ ꯄꯩꯅ ꯇꯥꯔꯤꯌꯥ ꯁꯤꯔꯕ ꯐꯥꯎꯕꯗ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯕꯗꯤ ꯑꯗꯨꯝ ꯇꯣꯛꯇ꯭ꯔꯤꯅꯦ ꯅꯪ ꯃꯐꯝꯁꯤꯗꯤ ꯀꯔꯝ ꯀꯥꯟ ꯍꯟꯒꯦ ꯍꯥꯏꯕꯅꯣ ꯅꯪꯁꯤꯗꯤ ꯐꯣꯏꯗꯠꯀꯦ ꯂꯪꯈꯤꯒꯦ ꯄꯥꯏꯗꯅ ꯍꯩꯃꯥ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯁꯪ ꯉꯥꯡꯗꯅ ꯄꯥꯜ ꯂꯩꯔꯝꯃꯤꯅꯦ ꯀꯔꯤ ꯃꯇꯧꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯦꯗ ꯍꯣꯔꯦꯟꯗꯤ ꯑꯩ ꯊꯥꯡꯖꯤꯡꯒ ꯄꯥꯟꯒ ꯏꯔꯣꯜꯂꯒ ꯃꯣꯔꯣꯛꯁꯦ ꯄ꯭ꯔꯦꯛ ꯂꯥꯎꯇꯨꯗꯦꯛꯑꯒ ꯍꯦꯛ ꯅꯩꯈꯥꯏꯔ ꯆꯥꯒꯦ ꯍꯨꯍꯥ ꯀꯥꯝꯅꯕ ꯄꯤꯕꯤꯔꯅꯨ ꯑꯩꯕꯨ ꯑꯅꯧꯕ ꯆꯩꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤꯅꯦ ꯃꯣꯅꯤꯃꯥꯂꯥ ꯊꯝꯕꯤꯔꯝꯃꯣ ꯑꯩꯕꯨ ꯄꯩꯅ ꯑꯁ ꯌꯥꯝ ꯌꯦꯠꯇꯣꯔꯤꯅ ꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯌꯦꯠꯇꯣꯔꯤ ꯍꯥꯏꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯦ ꯐꯨꯛꯇꯠꯇꯅ ꯂꯪꯊꯣꯛꯎꯒꯦ ꯉꯁꯤꯃ ꯐꯨꯛꯇꯠꯇꯅ ꯂꯪꯊꯣꯛꯎꯒꯦ ꯉꯁꯤꯃ ꯉꯁꯤꯗꯤ ꯍꯟꯕ ꯅꯨꯃꯤꯠꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯗꯣꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯄꯥꯕꯨꯡ ꯃꯣꯅꯤꯃꯥꯂꯥ ꯑꯁꯤꯗ ꯍꯧꯖꯔꯦ ꯊꯝꯕꯥꯜ ꯑꯣꯏꯅ ꯄꯥꯕꯨꯡꯅ ꯂꯧꯈꯠꯄꯤꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯌꯨ ꯃꯤ ꯑꯣꯏꯅ ꯍꯩꯃꯥ ꯑꯩꯒꯤ ꯃꯣꯅꯤꯃꯥꯂꯥ ꯊꯝꯕꯥꯜ ꯑꯣꯏꯅ ꯁꯤꯗ ꯁꯥꯠꯅ ꯂꯩꯔꯝꯃꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯔꯤꯒꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯌꯨꯝꯗ ꯑꯣꯏꯔꯝꯃꯅꯤ ꯁꯣꯏꯗꯅ ꯃꯃꯥꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯕ ꯌꯥꯗꯦ ꯃꯣꯅꯤꯃꯥꯂꯥ ꯅꯪ ꯀꯥꯈꯠꯂꯛꯑꯣ ꯅꯪ ꯀꯥꯈꯠꯄꯁꯨ ꯀꯗꯥꯏ ꯉꯝꯃꯗꯣꯏꯅꯣ ꯅꯈꯣꯡꯁꯨ ꯄꯥꯟꯗꯅ ꯑꯩꯅ ꯍꯦꯛꯇꯣꯔꯤꯕꯅꯤꯅ ꯍꯦꯛꯑꯒꯦ ꯋꯥꯔꯤ ꯂꯤꯌꯨ ꯃꯣꯅꯤꯃꯥꯂꯥ ꯋꯥꯔꯤ ꯂꯤꯌꯨ ꯅꯪ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤꯁꯦ ꯏꯃꯥꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯗꯅ ꯑꯩ ꯃꯐꯝꯁꯤꯗ ꯊꯝꯕꯥꯜ ꯑꯣꯏꯅ ꯍꯧꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯄꯤꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯃꯤ ꯑꯣꯜꯂꯅꯤ ꯑꯩ ꯃꯤ ꯑꯣꯜꯂꯒꯦꯀꯣ ꯄꯥꯕꯨꯡ ꯍꯣꯏ ꯑꯣꯜꯂꯣ ꯃꯤ ꯑꯣꯜꯂꯣ ꯑꯣ ꯐꯔꯦ ꯅꯪ ꯃꯤ ꯑꯣꯜꯂꯛꯑꯕꯅꯤꯅ ꯐꯔꯦ ꯋꯥꯏ ꯁꯪꯉꯦ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯂꯁꯤꯀꯣ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯑꯩꯅ ꯊꯤꯕꯤꯔꯕꯅꯤ ꯍꯧꯖꯤꯛ ꯅꯃꯥꯗꯣ ꯍꯧꯖꯤꯛ ꯄꯔꯥ ꯂꯧꯔꯨꯔꯒꯦ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯅꯆꯥꯅꯨꯄꯤꯗꯤ ꯃꯣꯅꯤꯃꯥꯂꯥꯗꯤ ꯀꯗꯥꯏꯅꯣ ꯀꯔꯤꯅೋ ꯌꯨꯝꯗ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛꯇꯪꯗꯁꯨ ꯄꯣꯊꯥꯈꯣ ꯁꯣꯔ ꯅꯤꯡꯊꯤꯖꯅ ꯅꯥꯈꯩ ꯇꯥꯅ ꯁꯣꯔꯗꯣ ꯑꯝꯇꯪ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯊꯈꯣ ꯍꯥꯏꯕ ꯂꯥꯛꯄꯗ ꯃꯣꯅꯤꯃꯥꯂꯥ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤ ꯑꯩ ꯋꯥꯏꯗ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯈꯟꯕꯗ ꯍꯥꯏꯕꯗꯤ ꯅꯪ ꯃꯥꯒꯤ ꯈꯟꯕꯗ ꯑꯗꯨꯝ ꯁꯤꯔꯅꯤ ꯍꯥꯏꯕ ꯃꯣꯅꯤꯃꯥꯂꯥꯗꯣ ꯄꯥꯕꯨꯡꯅꯅꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯄꯥꯕꯨꯡ ꯊꯤꯔꯨꯅꯤꯅ ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪꯅꯅ ꯑꯩꯅ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯍꯜꯂꯛꯑꯅꯤꯌꯦ ꯀꯨꯏꯔꯣꯏꯌꯦ ꯍꯥꯏꯕ ꯌꯥꯗꯦ ꯄꯥꯕꯨꯡ ꯊꯤꯔꯨꯅꯤꯅ ꯆꯠꯈꯤꯕ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯏꯃꯥꯏꯕꯦꯝꯃ ꯑꯩ ꯉꯝꯃꯔꯣꯏ ꯀꯃꯥꯏ ꯍꯥꯏꯅꯤ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕ ꯆꯦꯟꯈ꯭ꯔꯕꯁꯨ ꯈꯪꯗꯦ ꯆꯦꯟꯕꯅꯗꯤ ꯐꯔꯒꯨꯝꯅꯤ ꯃꯥꯒꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯏꯗ ꯁꯤꯗ ꯂꯩꯔꯒ ꯍꯣꯏ ꯆꯤꯟꯊꯤꯕꯤ ꯅꯆꯤꯟ ꯀꯌꯥꯔꯛ ꯈꯟꯅ ꯊꯤꯒꯦ ꯍꯥꯏꯕꯅꯣ ꯅꯆꯤꯟ ꯀꯌꯥꯔꯛ ꯊꯤꯒꯦ ꯍꯥꯏꯕꯅꯣ ꯃꯣꯅꯤꯃꯥꯂꯥ ꯂꯥꯛꯑꯦ ꯑꯩꯒ ꯄꯨꯟꯅ ꯂꯥꯛꯑꯦ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯏꯃꯥꯅ ꯆꯤꯊꯤꯗꯅ ꯄꯥꯕꯨꯡꯗ ꯇꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯊꯥꯕ ꯎꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟ ꯊꯤꯕ꯭ꯔꯣ ꯏꯃꯥꯅ ꯅꯪ ꯚꯥꯞꯃꯛꯇꯤ ꯄꯨꯅꯤꯀꯣ ꯏꯃꯥꯅ ꯀꯔꯤꯅꯣ ꯑꯩ ꯕꯣꯂꯥꯟꯕ ꯊꯥꯖꯔꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯑꯐꯕ ꯉꯥꯛꯇ ꯇꯧꯔꯒ ꯑꯩꯕు ꯂꯣꯏꯁꯜꯂꯛꯄꯗꯣ ꯆꯤꯟꯊꯤꯕꯤꯁꯨ ꯇꯥꯍꯜꯂꯦ ꯃꯌꯥꯝ ꯃꯥꯡꯗ ꯖꯣꯞꯍꯜꯂꯦ ꯅꯌꯨꯝ ꯆꯠꯂꯣ ꯑꯉꯥꯎꯕꯤ ꯁꯤꯗ ꯂꯩꯔꯒ ꯅꯪ ꯉꯥꯎꯁꯟꯅꯗꯅ ꯐꯩꯁꯟꯅꯗꯅ ꯆꯠꯂꯣ ꯅꯌꯨꯝ ꯆꯠꯂꯣ ꯆꯠꯈꯤꯅꯤ ꯀꯩꯒꯤꯗꯤ ꯆꯠꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯦ ꯀꯔꯤꯒꯤ ꯆꯠꯂꯣꯏ 이베마 hojikti namasu habadi nama tomisu mayumda hangre mapamda hangkrabanina nangidamata aina patra phabamdi thibirabani magi mamin kanson ga nangadi yamna chanane ana khalle ꯀꯔꯥꯏꯁꯤꯕꯣ ꯀꯥꯟꯆꯣꯟ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯀꯥꯟꯆꯣꯟꯗ ꯕꯨꯂꯩꯕꯤ ꯇꯥꯔꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯩꯕꯨ Hey, ming teachers masakti phazari ponida. Hey, Kanchan! Hello. ꯑꯩꯒꯤ ꯃꯤꯡꯅꯤ ꯀꯥꯟꯆꯣꯟ ꯍꯥꯏꯁꯦ ꯅꯪꯅ ꯄꯥꯝꯕꯤꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯩ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯋꯥ ꯑꯣꯏꯔꯗ꯭ꯔꯣ ꯍꯩꯃꯥ ꯏꯁꯀꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯗꯤ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯉꯅꯤ wow made for each other
ꯑꯩꯅꯗꯤ ꯄꯥꯝꯖꯗꯦ Moni mana